Joint Coordinating Committee of Engineering Department Manipurna Master Role amadi Work Charge Employees sing Revised Pay PU Banduna Ladiba Thatara Nipange Tolo Pito Haibadavida PWD Complex Ta Zatharakpa Khongjang Manipur Government Karigumba Wafum Amata Fongdoraktababu Yaning Daba Fongdoktuna Thaziki Tangkundage Engineering Department sing Sales Work Strike Chatharagani Haina Lautokre Ngasi PWD Complex Ta Wakan from Chathaba Yaukiba Committee Mihut Amana Fongdokibada Thaziki Tang Taruktage Hauna Master Role amadi Work Charge Staff Singna Wakan from Chataduna Laklabasu Ngasi Fauba Tabidana Labor Sipende Masina Tangna Lakpa Ningol Jakobagi Kumai Fauba Saruk Yaba Panguidabagi Pibam Mayokna Hale Atumatamda Manipur Government na Watoka Sibu Lushinana Bahona Drabade Thaziki Tangkundage Engineering Department Singda Sales Work Strike Junction Lagani Hike Device to Pirele Ziki Porki Moment Hengalis Getsana Draba Why they sooner Draba Hingme Adraba Adu Matamsida Device lower level department of Madana. Pudamoina PICD, the minor irrigation power, Masidana, device lower level. Aduga Department Anima, PWD, IFCD, the Natoroxi, Ura 19 months, device to device page for a level. Masina, they were imposing you to avoid the Kangum of the I am Ziggy Weber. So what decision was whatever Malayan live Kundigi wishes, I like to have some decision related. Nasiayug MPP shopping complex ta mobile labor Haraga Hurana Bahodaramba Mu Ani Dukan Mapuna Pabadagi Miam na Pura Matunda police station crate. Parva musing Aduna Sana Sampupu Zahikun Apok Balekidraba Danachandra Kaisampat Mutum Lerak Amade Tongam Lakpati Elias Pati Apokpa Imo Nagamapal Singjubung Lerap Tagini Hare. Amaram da ngasi ayupung mangarom tabada moirangkhom makha loglawbungda gari huran ge toramba mi ama miam na faraga phuraba matungda police station kre thodok thopom dagi phangba paugi matungina loglawbungda leiba yum amadagi Honda Activa ama mi ahumna hurana ba honarambada mapura thengnaduna kari tawribano hangbada fawriba nupa aduna tuition jatke tawbani haina khumlakpada chingnabadagi makha tana wahong pahongbada miam changduna mahakpu phabada natana phuba chaibagi thabak chathakibani Mahakalag mi ani adu nantok tuna chen kre asok pami adu Imphal Police Station ge team ama lagtuna lokhat kre KSA gi tare suba mapok kumon numit lakpaga luinana ngasi Jenims da idan tawbagi thoram ama pangthokre game adu da KSA gi member chama henbana idan tawkhe pangthoki ba game adu gi matangda KSA gi president Premanandana miyam gi damak idan tawbani KSA gi mapok kumon ga mari leinana tongan ba thoram kaya su pangthokna ba sem sare phungdokhe Mawang da su koina sangsi sing mai lena debate macam pantai tahu da su koina isi di pending condition da su aku jagani masi sahi kudi ki kamu da masu awala tarba masi gi keja singi mapangda maman nai da ba isi kangai pakistan association na miyang doktor kudol thumjam ne habsi thangjai Kau Iroi Sembagi Rawe Project Manung Channa Pungdong Wamda Leiba Sanamadi Ok Johum Yang Romda Tongan Ba Lainatina Kayadagi Ngatuk Nabahida Kaptukre Kau Gidin Dr. Ivoto Namadi Scientist Luina Nama Hireke and Sarugyake Ta Umrongi Mamangdagi Project Asiki Makada Mafamadu da Camp Toduna Medical Camp Pangtukpa Manamasing Taba Madi Tongan Ba Lainatina Kayadagi Ngatuk Naba Honaduna Lakibane Kau Gi Assistant Professor T.S. Ranatuna San Amadi Ok Da Nagan Balaina Kaya Asidagi Ngatuk Naba Pandamda Tabagasi Packet Pane Kaugi Mahiroi Amana Lomi Kayaga Hakting Nana Laminaduna Akang Kanga Tanaduna Ta Humasida Tongan Bat Loksing Kaya Pangmangam Le Fungdoke Dr. Ibotona Sa San Sing Masamo Ufana Tamba Habasi Yam Namaru Oi Project Asina Mapam Hong Hongduna Lomi Miamda Kanaraba Kaya Piri Amadi Chinjak Tamipal Tangdana Ba Honagani Fungdoke Lomi Kugi Tongbi Adaba Tonglangamani Maramaduna Masi Masamo Fiber Tinjang Kajing Danaba Kidamak program specifically Masi Kuina Rawi program Kudimak Masi Sang de Yadaba program Moina Tabiari Say Gudingi Apam Hong Tawi Adumapam Kudingi Rawi village si Kun Pangte Kayuna de Masi message in Agi Palmer Mayam the Kangan of Gidamak Chapam Apam the Shuna Pangadi Kuina Kugi Long Sina Kudimona Sangi Masamo Patamia de Habisi Masi message in the Taming
Ningol Chakobagidamag Manipur Sarkar ge Fishery Department nga KG lising humpunithoi ki mathakta putoktuna miyam da phangangani haina Fisheries Minister Abdul Nasir na pawmising na phungdokre lagiba November gi tang 13 gi nungthil pung amadagi hapta kangjaibungda nga gi mela pangthokadoriba asigi sem sabe yengsinba lakpada wafam ase phungdokhibani mela asida stall humbudra taret hangduna nga phajana putokpa singda mana pigani haike first second amadi third ta lupa lising humpu lising nifu amadi lising kuntra pigani haike farmer kunda consolation prize pigadoriba mela asida tongan ba makhalgi nga sing miyamda phanganana ba honari haike adugo miyam gi apam adu mafam thida thunna ba sarkar na karno honari masimam mai pakini haibigi thadabli local fishing su miyam gi apam adu mak yodrga su aragi makhaidi mamang te hidagi hen putokni haibigi ikona thadabli re numitu de yengsi Manipur ki Governor Gurbachan Jagat amadi Chief Minister Okrami Bobina Diwali kumai ga mari lainana lamdam sigi miyamda yai papaujel pirakli kumai asina lakpada lamdam sida laiminari ba singi marakta santi amadi nungsi chanaba oirashanu hare Diwali kumai na lakpada MLA Sham Kumar Rasu miyamda yai papaujel pirakli amaramda Ningol Chakoba kumai na lakpada Chief Minister Okrami Bobi Speaker TS Lokeshwar MLA Sham Kumar amadi Manipur People's Party na Manipur ki miyamda yai papaujel pirakli kumai ase machin maupa ani gi marakta hena nungsinaba amadi achetpa mari thambaka loinana lamdam asida santi amadi nungsinaba purakpa oirashanu hare Imphal City da lu nana lehnana ba thabak tawriba Imphal Municipal Council IMC gi karmachari singi tha kunmari gi tolop pithoktabadagi ngasi dagi strike changsinana ba sem sakre IMC gi karmachari singi employee union gi paw matungina council asida karmachari chani kunthrarom lei haire kayarak hanna sarkar ga union asiga wari sanakre October thada su wari sanaduna tolop pinana ba yanakhiba wafam leikre IMC gi executive officer na yanakhiba wafam gi tayonana tolop piba ngamlaroi mari leinaba minister mapalam da chathokre tha ani gi oina tolop lawro hairakpadagi union na ngasi mifam ama pangthokre mifam aduna tha ani gi tolop lawdaba amade tha kunmari gi mapung phana tolop pidriba fawai strike hauragani hare IMC gi employee union gi general secretary Thaudam Sobitana karmachari singi dabi phangdriba fawba akanbai strike tauragani masida miyamna mateng pangbiu haike नकोई concrete proposal से गोंदे याम थुना थारो कोई न थाजे गदब सी लई अदुगा 20 days मतम लंगना सी नकोई अदुगा तोरोप थातरो की पीगे हाबो कमिटमेंट से पीबीरम बनिना आइना मयांगे मफम दसु नोंगालगा वाफम से कोई employee union na employee me ana phongdok sakhiba lai kharabani aduna ngasi gi oiba phibam sidadi ekhoina paisa se thani gi so khoi pamjadre aduna khoi hoji hogjai ba strike se whole tha kun ga mari se hek phangde ba khoi thabak lepe phongdok kan hinjare Handloom sector da cluster semduna pothok na ba honari ba singna unit ama sagat pa ngamgani haina MLA e chanang ase wangkhai kaithela sangbi community hall da pangthokpa nomagi oiba cluster level awareness ki thoram da phongdokre district handloom and textile Imphal East na sinduna pangthokhiba thoram aduda MLA e chan OSD Imphal East P Mina Kumari amadi tongan ba mi kyana saruk yakhe P Mina Kumari na Imphal East district manung da leiba cluster singna he na magul leiba handloom gi pothok sing puthok na bahona biu haike Chief guest kiba MLA Isana cluster ama semba haibasi afaba khongthang amani masina waiver singi marakta unity purakpaga loinana phajaba pothok puthokpa ngamgani phongdokhe Saukat Thorangi Thabak Paikatpada Ward Development Committee na Logadaba Thaudangi Matangda Awareness Program ama ngasi Kurai de Leba Lining Thau Awangba Community Hall the Pangtokre Wangai Kendragi Ward number Kulumdoina Sinduna Pangtokpa Program aduda Ward Asigi Councillor Birzit IMC Vice Chairperson Thambaljau Phongmai amadi IMC Executive Officer W Rajet Nyauna Miyokyan Saruk Yake Dr Arun Kantana Ward Development Committee na Logadaba Thaudangi Matangda Wangangke Imphal East Commando na KCP gi Laishram Inau Koba Zai Kuntra Tare Suraba Ngairangba Maning Lekai dagi Miyoya se ngarang ayu Khrai Lamlong Bazar dagi demand letter amaga kona na fare haina Imphal East ki SP na thadorokpa cherol amana khangalakle Generation Camp for Women haiba wafam da nongmagi oiba awareness program ama ngasi